Security force na tongan ba mafam dagi khusu khulai fagatle drug lalon bani haiba mioi ani amasu fagatle amasung chung television linkhat ke bage chahi tara mapung farak bagi thoram pangthokre fazaba program sing puthokpi yu haina Pm-Istv network Imphal gi president leitang them tombi na haikre Kurumjari Pm-Istv pawmin tabir basimbu taram nokchari pausandong na pijari Security force na tongan ba mafam dagi khusu khulai fagatle drug lalon bani haiba mioi ani amasu fagatle hari Iril bung PS ke manung chanba uran chirugi akoi bada Imphal East Police amadi commando singna thiba humba ge thabak chathabada tongan ba makhal gi khusu khulai kaya marum fagat kre khulai singa dudi .32 pistol ama 9mm pistol ama .22 rifle ama repeater nongmai ama hand grenade ahum detonator ani amadi .32 kapa yariba nongmai maru ahum ne Amaromda Thobal District Police na Khongjom PS ki manung chanba te tha tuwaban ge chingkhong chingya dagi kusukulai kaya marum fagat pangam kre kulai singadudi M16 rifle ama SBBL pack repeater ama magazine ga konaba .22 rifle ama magazine ga konaba 9mm pistol ama tongan ba nongmai maru taruk 12 bore cartridge mari amasung grenade mari ni Amaromda security force singna ngarang Churchanpur district ke manung chanba khanpui hanglepta Kuthokna bada lekhidabani haiba United Kuki National Army dagi tongan ba makhal ki nongmai mari ga loinena maru kaya fagat pangamle hari nongmai singadudi AK-56 rifle ama MA4MK2 rifle ama 7.62 mm gi SLR amani hari Amaromda United Kuki National Army ki miyoi mari lekhidaba adubu yaningdaba fongdoktuna Kuki Civil Society singna ngasi Churchanpur district ta Total shutdown laukthokpaga loinana kadar mari gi aroiba mathong mangam pangthokpa numita district pumba awaba fongdokpina ba appeal tauri Kuki NP Churchanpur Kuki Women Organization for Human Right Kuki Khanglai Law Safe amasung Kuki Student Organization Churchanpur yauna district asida lairiba Kuki Civil Society kayana thodok adubu akanba mawongda condemn tarakli Kuki Civil Society singna government ki security agencies singamadi lalhau loop singna makhata na mi hat mi pun chathadana ba amasung Churchanpur district ta ingba tapa amadi tangdu laita ba lehena ba hotna minasi haina su appeal tauri Drug lalon ba singi mathakta Manipur police na chatharapa drive amada Sangmai PS na konba Sangmai pangal tabi dagi drug putok pusin tawba mioi ani fagat pangamkre Makhoi dagi charakna kg ani rom oigadaba brown sugar sing fagat pangamki fagalaba mioi sing adudi Thobal district Lilong Low Manga MD Mustaqim Thobal district Lilong Chingkham maningdagi Umar Khani Chung television linkhat ki bachahi tara mapung farak pagi thoram pangthokre Pm-Istv gi program sing OTT gi khuthang dagi yengba panghalabani na chung gi program sing su hena fazaba afaba makhal gi program sing puthokpi yu haina Pm-Istv network Imphal gi president leitang them tombi na phongdokre Chung Enterprise Office Building Dim Dialong New Chekon da pangthokpa thoramadda Pm-Istv network Imphal gi president leitang them tombi chung television gi media executive Lanchungpu Golmai Amadi MP gi secretary G Tempuina Rubina Sarukyakhe Pm-Istv network Imphal gi president leitang them tombi na Pm-Istv network linkhat kibagi matang da phongdokladuna leikai da cable tawrambadage lising amaga chamapan mari foot tareta Sin TV ICTV ga thorakhe madugi matungda lisani kunhomdai January dagi punsenduna Pm-Istv network safongduna pau sandokpa hauki yam wana hotnaduna masina sum laktuna Manipuri pau tawrambadagi English dagi tribal dialogue sing su hapchenduna ngasi fawba miyamda seba tawduna lakli ngasi di Pm-Istv OTT da su haudoktuna Manipur ge mapan da su Pm-Istv channel sing yengba fangle mesida chung television gi thoram sing su yengba fangle chung television na su chahi tara mapung farak pagi yai famangol pibaga loina na hena afaba thoram kaya puthokpa ngamba oibiu haike Cable TV si lekai da tongan tamnaram ne mai wagi no cable sa tamnaram sidagi ahambada 97 sisida ICTV haranga sindi mani ani pare 2003 January tam kote ta bisi yan hamana pajana hojiti sahi kya soer kun mai sampai suruh balik, saya jadi
जाति सुना ताबल लमने अदुना कोई जाति को नहीं कोई पाउ साधुना वो ना सी ना कोई तो पति की कोई कभी माउ तंकुल apa yang OTT se OTT lere OTT si apa na sung dah si berat si dah berapa tapi long nonne kau si kau jadi mayam dah sudah hek apa pun betul dah sung dah orang kata tu mayam ni si OTT kumpulan dah itu ni OTT apa yang kita betul ni satu OTT yang si itu box tapi tu internet itu pun dah biar internet itu jangan begitu atau apa hana kau sudah bayar tinggal dah bersih mak atau di di dah kau yang mulai bayar dah internet pun pun di jaga sudah atau yang biar ini jaga tu Chung and Chung Television ge Media Executive Launching pu Golmaina listing ani tara manga November ge tang manga da hogdokhe bani mata madu da video number editing tawbagi gyan fazaba laikhide mi yamna leiram khide adubu program number hogduna STV da thangza da pungkhai amagi matam lauduna sandokpa hokhi madudagi entertainment program oina sandorakpa adu pung amagi matam da amuk sangdoktuna lakpadagi ngasidi STV da tongan ba channel ama pibiduna nungtigi sandokpa ngamjare aikhoi gi oiba production kaya puthokpa hogduna ngasi fawba music video kun puthokre anoba thoram program kaya hapchinba amade web series amade short film khara su Christmas mamangda thana ba honari haike Jadi sudah so kaya no program kerap kaya STV berjumpa sudah apa sahaja nak kaya orang tu boleh jadi adu kaya romance tu kaya kaya web series ama legendary ama kaki hamdo bahaya kan same sahaja boleh jadi adu short film ama so screenplay kaya doi mana boleh kaya football na jadilah football tournament tu ribu malam nak kaya South Indian kita ni kena lagi kaya ada lagi Dugi short film itu so ya ada di web series yang tuning ay ko kan plan so to ini masih so kay memang dah before Christmas ay tare kasi na nga kay kan ready to all ini nasi program sida kay sa hidra sudi program sida lebi kay ba may amsina kay program sigo support oraga masung Usibid ba di lahi itu lahi ba jadi lahi ba macam sih so kau hena usibid na support tu gitu na kau cuma sih kau mayam kau community ni macam mayam ini kan gitu na support tu gitu Jenims Hospital ge patient kaya da igi mathau tarak pasing fanghanduna mioi kaya ge punsi kanbang amniba ase pukchel chauraba voluntary blood donor kaya ge mateng nani haina blood center Jenims ke hesodi Dr. Konsam Surjitna ISTV News ka akhanana unabada fongdorakli mahakna makhatana hanagi igi awalpa leiringai handak dengi leina na sandorakpa asina amuka hena igi mathau tarakli adubu lamdam asagi pukchel chauraba blood donor kaya na donate tawbiba asina mioi kaya gi punsi kanbada achauba mateng oiri matam amada pithokpa asi akiba khara faunaram labasu haujikti pithokpa na hakchang da kana ba kaya piri haiba khanglakpadagi blood donor kaya thorakli masi pumna makki laibak faba amani haina fongdokhe mahakna makhatana mi amana donate tawba asina atopa mi singi punsi kangadori bani ngasi chawkhatlabasu mioi bagi asidi sabangamdri maram maduna donate tawba yaraba mioi singna atopa mioi singi punsi kanbada mateng oinaba mayam donate tawminasi haina fongdokhe mayam punamakna hana sudum pibiri adubu lepalaitana kharaga henna maruena dengi gi chaitheng asi mayokna bada mayam punna piminna bagi tangai phadabado ngasi amuk na hongna thamjari donation ji toina piragadi sada heart ki condition mayam health ki risk lairakpa yaba mayam amadaisu nathokpa ngammi haibagi study report kya sulai na blood donation si chep oiba practice ni donor ki chep oi as well as pibiri ba blood sina kanagumba kapa darkar lairaba patient kaya gi punsi kangadori bani khalaga mayam thopirakpa tangai phade Manipur ge kai bulam zauna tana malengi mafam amatada fangdabaga loina na state animal oriba sangai ge maming da pangthokpa Manipur sangai festival ase Manipur ge hozik oriba fiba masida pangthokpa matang chade haina MSU na lawi haina MSU ge information and publicity secretary Sartor Rengnier komna thadorapa charolama na fongdorakli khudye
Rainier Comna Kudiak Piduna Tadorpa Cherolamana Hari Cherola Cinemaka Taraduna Fazaba Amadi Lamdamasaki Kanaraba Festival Ase Pangtok Padagi Lamdamasaki Hauzik Mangda Tariba Ishu Hana Loshin Bana Hena Maru Oibana Festival Ase Pangtokpa Matang Yamna Chadaba Amani Haina Lawi Haidi Lisingani Kunhumdoi Me Ahumdagi Chinkuki Narco Terrorist Na Makogi Achoba Manglan Amada Lamdamasida Mihat Mipun Yauna Chatarakiba Irang na maram oiraga mara leizadaba nupi angang sing yaw na miyoi kaya leikidaba yum kay kaya amang ata thokibada natana miyoi kaya na lanjena duna kem kaya da changja from lauduna wana khangdi hari National Highway singda yelhaw furup oriba maitai kanglopna chathok chasin yadana lairi sangai festival ase yamna maram chadaba Manipuri singna yamna khoirang khoi sauna gadaba festival amani maram asina festival ase pangthokpa maram chade IDP singna sangai festival boycott lauthoki ba adusu emsu nasu achumba khongthang ni haina lobaga loinana boycott ase sogatli haidi huziga temba brema tanglongminasi Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial Kwakathen ki class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausare kani loinena class 10 gina December 1st week tagi class hausare kani sahi kuding di position holder kaya puthokliba coaching center asida ben amadi hostel gi kudong chapasu nubigani Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breki matang makha tarakpa pawda kum amage lawlokpagi matam lakpada lawbuktagi fawpuduna thorakpa tractor amadi gari singna highway amadi public akoiba lambi sing yautringaida masa masagi gari gi Chakada paglakpa labuk laibak sing sendok laga thobi naba amadi miyamgi oina lairiba lambi singda apanba thoktanaba amadi maduna maram oiduna accident na chingba pamdaba thodok sing thoktanaba district police thawalgi maikaidagi publicity amadi awareness piba hokre awareness asigi saruk ama oina SP thawalgi meeting makhada thawal police station gi OC inspector S ibom chagi timna ngasi dagi national highway 102 da laikhom laibak amadi Labuk laibak naplaga thoropa gari kaya khamduna wakhal taminabagi drive chathaba hokre makhatana adumak chathakigani hairi gari gi mapu singna laikhom ningthina lauthoklaba matung labuktagi gari thobira u haina appeal tawrakle Kamjong district ki rihada nauna saba eklavya model residential school EMRS ngasi dagi mathau hokre school hokdokpagi thoramda fungyar kendra gi MLA laisio kaising Kamjong district ki DC rangnamai rang Peter na chingba sarukya ke Thauranga mari lainana rangnamai rang Peter na school ase Ministry of Tribal Affairs ki makhada tribal ngakta khundaba block khudingmakta thamgada residential school saruk ama oina samlakpani housing maki oina class 5 ama de 6 tagi hauriba school ase section amada mahairoi kuntra khaktamak laigadabani Kamjong district ta Navodaya school yang ata school sing su hangdokna na ba hotna gani haike Thauram maduda laisio kaisungna school asigi ahanbada Kamjong headquarter da sanaba thaurang taurambani maram khara dagi rihada honglakpani haike school asi mai paknaba amadi mahairoi sing afaba myoi ama oibada school asigi staff singi mathakta riha amadi akoibagi khulgi khunja singi achoba thodang lokfam thoi school asigi matau atopa school singna tamlaknaba school asigi admission test ta sarukyaningba mama mapa ataisu thoraknaba hotna bachangi lairik hairaga lamcha chumdaba Mahiro school asidagi thoraktanaba hotnasi school asida mahitambada mingchanbagi selting loi lyric notebook uniform chaba thakpa pumna maklem na piragadabana atai karisu hainingai leiraroi school asi mai paknaba aikhoina hotnaba tamak aikhoigi thodang oigadabani haike
Science Center Tayal da pangthokiba Science and Technology Department Government of Manipur na sinba State Level Science Drama Competition 2025 ta Yumnam Khunau Junior High School Yumnam Khunau Imphal East ke Mahairoi Singna Sanakiba Chawkhatpagi Khongchot High School asige Art Graduation Teacher Oiribi Pramoda Nandai Bamna Iba Drama asina Best Script mana lokre drama asibu lamjing lamta khibana lanching ni haidi Aroi badam aroi paumuka na pisari Security force na tongan ba mafam dagi khusukulai fagale drug lalon bani haiba mioi ani amasu fagale amasung Chung and Chung Television ningkhat ki ba chahi tara mapung farak pagi thoram pangthokre fajaba program sing puthokpi yo haina ISTV network Imphal ge president Laitang Them Tombi na haikre Huzik fawbage na ISTV na pizaba pau matang ase lo shinjare meeting tabir ba pumna mapu amukana kramjari